Delhi ingba hꯧreko Delhi fajan ing hojik chak tok tangai ngahak ko di or ing yum dana pudi hen ing mani Manipur dana thai ni ing ba che kai no tawi yum dana mai phu budi swai da budi tikte ka da le budi ing de ko thai ni khara pakhang phara kan de pakhang na to ja nga kan no lai kai ma ton da mai tia ko mayam gi saman thu di nakan gi saman natraga dum thai ni saman bukhana ram de wapal mayam lai na bai ko thai man wari ne ha jai thai man de ko wapan ne waru khator mai thana alu ga low ra sa haiku ga low da adum koi thongan ne gum banung dang karam mam jala ko yum de ngan na juma mina manga taruk sai rai taw school ga loy December matam jam nungai December sai ko se dum thai ne dum koi final exam tong na trin ko loina ba tong na ba dangai ba taw sa hui ti khomban gong lai tre thai ni khomban ga lai se khomban na nong ga chu re lu se mi ni ka ha lu ga thai pa koi ma na lai ma adum salen nong je do nong ta nga lak te khoi khomban khoi thai man khomban thidrum lak pa no adu me khoi pakat pa ja no nga tha ri ne ra ko ka chawra ka ni dim college ta ka ju saluma lai kamas ki ma wang de nga sang yam thok ne dai na ka chat ta na ko sting college ta chawra ka na boroi hek ko jam chat ne khoi post office lai bai ma wang kaman rong vidro ko boroi ka hek thar nungai me dum ta thai hay hek pa ga thai ni hay jom lai na de na ko oi tiam lai tre thai man ai ông yo cái nó một hồng nữa rồi mẹ em hengon chứ hengon gông này nè hengon coi nè vậy hengon em cho ra mới được thì xong yếm em sàn là cái nó có xin nào em làm này đó hengon nó này thay để khoe đi kia bảo thế khoe yếm nó nói bây giờ mới no bab cái no bab chứ cái nó quá là cái nó thiền đấy nè no babเขาcho được quá là tất nhiên cái phải đốt con kia này no bab chứ cái máy tên không đây lệ trình gì nakan da ho slate na tum mana ta san ma ha ga pa na ta sai thok bu no ning e du da da ai no ba met pa sa de go no ba me pa je no ha chu dum khang da ri na no ba phải là Delhi đó cái no ba có thể phang de si big bazaar da chau bam này da cái no ba thì phang bu đi phang là cái lam no ba ma khang de hau lam to man de sa de no ba ko sa da kui de ne si sim lai gi de Delhi lai de December da kya thok ta bai ne ko mamang thok da sarak par ka ra thok sa ta hai bi gan ko da thai ne dre koi khongban ga je wa pan chamban lai na pote mai tik tha ko sra mai je saura bok ta no mi gi koi mama ham lai na ta moi hingon thiek pu da koi ne ko phakai ta na snowing mo du tam da videoจะมาเช็คว่ามันเนี่ยไอ้ชีชมพัมมันจะนุ่งไงมาได้เด้อหากพัมมันจะได้ชมวิดีโอผมโตเกแล้วก็ชมตอรมันเนี่ยเด้อลงนี่ไงไทยthai nó không bàn nữa cái nó chậm hỏng này là băng khô la thì sang tàu đấy nó sao băng khô la cái hiểu rồi nó mà có sạch đấy băng khô la thì đấy băng khô la cắt thật đi nào đi xây nó pa cắt thật là băng khô la cái hàng là bơm vào thai này ra là bị giống từ lối hậu rồi thì hậu rồi thai nó to robot cái cho mang gòn mà thật tự yan thì này giống là xe bot thì to robot thì máy điện Hawaii mà tuôn cái cả cái ông tha đấy nó khoai em tuần đấy xe bò thì tor bò chứ mà thật tự khella li rồi indam da nó linh mà xe bò cả quay nura tak quay đi quá itu nura tak ko đấy ko kara akang mo đấy am na này vào kara thuat pelai đây này ko kang ko cho itu tak ko đi nungai iru suru lo thế này indam da đấy thay nè sinh cái lum này mà am nakan đấy sinh lum mà cái đó tan na ko gislin tay bị xe khai thay cái nó iru jam lu gần đây đâm đa gì
ꯏꯪꯉꯤꯗꯅꯀꯣ ꯇꯟꯁꯨ ꯇꯟꯕꯅꯦ ꯑꯗꯣ ꯁꯥꯟꯅꯕꯗꯤ ꯑꯗꯨꯝ ꯁꯥꯟꯅꯕꯗ ꯄꯩꯈꯥ ꯂꯣꯏꯕꯅꯤꯅ ꯏꯪꯊꯝꯊꯥꯁꯨ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯔꯦꯀꯣ ꯃꯥꯔꯕꯣꯜ ꯈꯔ ꯁꯥꯟꯅ ꯑꯃꯇ ꯈꯣꯡ ꯀꯥꯏꯕꯅꯦ ꯑꯗꯨ ꯅꯨꯔꯥꯅ ꯃꯔꯨ ꯑꯃ ꯃꯥꯏ ꯄꯤꯑꯦ ꯑꯗꯩ ꯈꯣꯡ ꯀꯥꯏꯔꯅꯤ ꯑꯃꯨꯛꯀ ꯂꯨꯊꯣꯛꯄꯗꯤ ꯍꯛꯆꯥꯡꯁꯦ ꯅꯣꯛꯅꯤꯡꯖꯥꯠꯅꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯗꯣ ꯀꯤꯁꯂꯤꯟꯒ ꯑꯃꯨꯛ ꯇꯩꯔꯝ ꯁꯤꯠ ꯅꯥꯟꯕ ꯅꯠꯇ꯭ꯔꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕꯗꯣ ꯗꯦꯜꯂꯤꯗꯗꯤ ꯀꯥꯏꯗꯦꯅꯦ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯇ ꯁꯥꯟꯅꯗꯕꯩꯔꯥꯁꯨ ꯈꯪꯗꯦ ꯍꯣꯏ ꯑꯁ꯭ꯋꯥꯏ ꯑꯉꯥꯡꯈꯩ ꯁꯥꯟꯅꯕꯕꯨꯗꯤ ꯀꯥꯏ ꯃꯥꯜꯂꯦ ꯃꯣꯏꯁꯨ ꯂꯝꯄꯥꯛꯇꯒ ꯑꯉꯥꯡꯈꯩ ꯃꯥꯔꯕꯣꯜꯒ ꯁꯥꯟꯅꯕꯁꯦ ꯍꯣꯏ ꯁ꯭ꯋꯥꯏ ꯃꯥꯔꯕꯣꯜ ꯁꯥꯟꯅꯕ ꯑꯉꯥꯡꯈꯩꯗꯤ ꯀꯥꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯥꯏꯔꯛꯄꯅꯦꯕ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯁꯤ ꯊꯥ ꯑꯅꯤꯁꯤ ꯑꯃꯗꯤ ꯁꯨꯇꯤꯅꯤꯀꯣ ꯐꯦꯕꯋꯥꯔꯤꯗꯩ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯅꯕꯅꯤꯅꯀꯣ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯕꯗꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯅꯦ ꯊꯥ ꯑꯅꯤꯃꯨꯛꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯀꯣꯏꯁꯥꯟ ꯁꯥꯟꯅ ꯋꯥꯛꯀꯤꯡꯕꯨꯗꯤ ꯆꯠꯂꯤꯀꯣ ꯏꯪꯊꯝꯊꯥ ꯋꯥꯛꯀꯤꯡ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯅ ꯁꯨꯇꯤ ꯂꯩꯅꯕꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯁ꯭ꯀꯨꯜꯗꯣ ꯉꯟꯅ ꯀꯥꯏ ꯀꯥꯟꯗꯗꯤ ꯋꯥꯛꯀꯤꯡ ꯆꯠꯄꯗꯣ ꯌꯥꯗꯦꯅ ꯑꯗꯣ ꯏꯪꯊꯝꯊꯥ ꯁꯨꯇꯤ ꯍꯧꯖꯤꯛ ꯏꯪꯊꯝꯊꯥ ꯁꯨꯇꯤ ꯌꯧꯅꯔꯦꯗꯅ ꯂꯥꯏꯔꯤꯛꯁꯨ ꯑꯃꯨꯛ ꯄꯥꯅꯗ꯭ꯔꯦꯅꯀꯣ ꯍꯣꯏ ꯀꯅꯥ ꯈꯔ ꯑꯃꯗꯤ ꯇꯨꯏꯁꯟꯒ ꯇꯧꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯇꯨꯏꯁꯟꯒ ꯁꯨꯡꯇꯧ ꯇꯧꯕꯤꯔꯛꯇꯦꯗ ꯊꯥꯏꯅ ꯀꯩ ꯑꯩꯈꯣꯏꯗ ꯁ꯭ꯀꯨꯜ ꯀꯥ ꯍꯧꯕꯗꯩ ꯂꯥꯏꯔꯤꯛ ꯇꯧꯕ ꯍꯧꯕꯅꯦ ꯑꯗꯨꯝ ꯃꯃꯥꯡꯗ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯀꯥꯟꯗ ꯂꯥꯏꯔꯤꯛꯀ ꯁꯨꯡꯇꯧ ꯇꯧꯗꯦ ꯁꯨꯇꯤꯅꯤ ꯑꯗꯨꯝ ꯁꯨꯇꯤ ꯑꯗꯨꯝ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯈꯪꯍꯧꯗꯕꯗꯣ ꯂꯥꯏꯔꯤꯛꯀ ꯄꯨꯡ ꯀꯥꯎꯔꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯅꯦ ꯇꯧꯔꯤꯁꯦ ꯅꯣꯕꯥꯞꯀꯤꯗꯨꯅ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯁꯦ ꯅꯣꯕꯥꯞꯇꯤ ꯑꯩꯈꯣꯏꯅ ꯍꯦꯛꯄꯁꯤꯀꯣ ꯍꯩꯅꯧ ꯃꯇꯝꯗꯅ ꯑꯩꯈꯣꯏꯗꯤ ꯃꯃꯥꯡ ꯂꯩ ꯍꯩꯅꯧ ꯑꯋꯥꯡꯕ ꯍꯩꯅꯧ ꯍꯦꯛꯇꯦ ꯅꯥꯎꯔꯤ ꯀꯥꯞꯄ ꯍꯩꯔꯗꯤ ꯅꯥꯎꯔꯤꯅ ꯀꯥꯞꯄꯦ ꯅꯥꯎꯔꯤꯅ ꯀꯥꯞꯄꯁꯦ ꯍꯩꯅꯧꯁꯦ ꯀꯥꯏꯁꯨ ꯀꯥꯏꯗꯅ ꯐꯣꯛꯑꯅ ꯀꯦꯟꯅꯕꯁꯨ ꯑꯅꯦꯝꯕꯕꯨꯗꯤ ꯑꯗꯨꯝ ꯋꯥꯅ ꯊꯥꯏꯅ ꯌꯦꯟꯗꯧꯕꯁꯦ ꯄꯪꯂꯩ ꯂꯩꯗꯅ ꯀꯥꯏꯗꯅ ꯌꯦꯟꯗꯧꯕꯒꯤ ꯋꯥꯃ ꯑꯗꯨꯝ ꯌꯦꯟꯗꯧꯕ ꯑꯃ ꯄꯥꯏꯔ ꯀꯣꯏꯆꯠ ꯆꯠꯇꯣꯏꯅꯦ ꯃꯤ ꯍꯩꯅꯧ ꯈꯔ ꯍꯦꯛ ꯆꯨꯝꯕ꯭ꯔꯩ ꯈꯔ ꯍꯦꯛ ꯑꯁꯤ ꯃꯃꯥꯡ ꯑꯩꯈꯣই ꯂꯩ ꯆꯨꯝꯕ꯭ꯔꯩꯒꯨꯝꯕ ꯍꯩꯅꯧꯒꯨꯝꯕ ꯆꯨꯝꯕ꯭ꯔꯩꯒꯁꯦ ꯃꯨꯜꯂꯒ ꯈꯤꯇꯪ ꯊꯦꯡꯕꯗ ꯇꯥꯔꯛꯏꯅꯣ ꯈꯣꯡꯄꯥꯡꯅ ꯃꯈꯣꯡꯗ ꯀꯟꯅ ꯀꯥꯎꯁꯜꯂꯁꯨ ꯆꯨꯝꯕ꯭ꯔꯩ ꯑꯗꯨꯝ ꯀꯦꯜꯂꯛꯄꯅꯦꯕ ꯖꯥꯝꯒꯁꯦ ꯖꯥꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯖꯥꯝ ꯑꯆꯧꯕ ꯄꯥꯝꯕꯤꯁꯦ ꯅꯤꯛꯄ ꯉꯝꯗꯕꯅꯤ ꯈꯣꯡꯄꯥꯛꯅ ꯆꯕꯦꯠ ꯆꯕꯦꯠ ꯀꯥꯎꯁꯟꯗꯣꯏꯅꯦꯕ ꯎꯁꯤꯗꯀꯣ ꯈꯤꯇꯪ ꯅꯤꯛꯄꯗ ꯚꯥꯏꯕ꯭ꯔꯦꯁꯟ ꯊꯣꯛꯂꯒ ꯀꯦꯜꯂꯛꯀꯗꯣꯏꯅꯤ ꯃꯈꯥꯗ ꯇꯥꯔꯕꯨꯗꯤ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯔꯝꯃꯤꯀꯣ ꯖꯥꯝꯁꯦ ꯖꯥꯝꯕꯨꯗꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯀꯥꯂꯦꯟꯗꯅꯤ ꯖꯥꯝꯁꯦ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯈꯨꯠꯂ ꯆꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯥꯎꯔꯀꯥꯟꯗ ꯀꯦꯜꯂꯛꯄꯗꯣ ꯅꯠꯇ꯭ꯔꯒ ꯅꯨꯡ ꯂꯪꯈꯠꯄꯒꯨꯝꯕ ꯅꯨꯡꯗ ꯂꯪꯈꯠꯂꯦ ꯑꯗꯨ ꯃꯇꯝ ꯖꯥꯝꯁꯦ ꯅꯨꯡꯗ ꯂꯪꯈꯠꯇꯣꯏꯅꯦꯕ ꯑꯗꯨꯗꯣ ꯅꯨꯡꯗꯣ ꯑꯩꯈꯣꯏ ꯄꯥꯟꯗꯅꯕꯕꯨꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯂꯪꯈꯠꯇꯣꯏ ꯅꯨꯡ ꯈꯔ ꯆꯥꯎ ꯐꯅꯌꯥꯝ ꯀꯦꯜꯂꯛꯄꯅꯦ ꯃꯃꯥꯡꯗ ꯍꯩꯀꯨ ꯑꯃꯁꯨ ꯍꯧꯔꯝꯕꯅꯤꯅꯦ ꯀꯅꯥꯏꯅꯣ ꯍꯩꯀꯨ ꯅꯠꯇ ꯃꯥꯜꯂꯦ ꯒꯦꯍꯣꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯍꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯒꯦꯍꯣꯔꯤꯗꯣ ꯑꯣꯏꯔꯃꯥꯜꯂꯦ ꯒꯦꯍꯣꯔꯤꯒꯁꯦ ꯒꯦꯍꯣꯔꯤꯁꯦ ꯌꯥꯝ ꯍꯦꯛꯄꯅꯦ ꯁꯦꯟꯗꯟꯅ ꯈꯔ ꯂꯪꯉꯦ ꯂꯪꯕ ꯃꯇꯝꯗ ꯁꯦꯟꯗꯟ ꯂꯪꯕꯗꯣ ꯃꯤ ꯐꯥꯎꯂꯣꯡ ꯃꯅꯨꯡ ꯆꯪꯉꯣꯏꯗꯧ ꯃꯄꯥ ꯂꯪꯕ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯂꯪꯗꯣꯏꯅꯦꯕ ꯑꯗꯨꯒ ꯇꯧꯕ ꯅꯣꯛꯅꯤꯡꯉꯦ ꯊꯥꯏꯅꯩ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛꯅ ꯍꯅꯨꯔꯕꯩ ꯇꯥꯏꯞꯅꯦ ꯋꯥꯈꯜꯁꯦ ꯍꯅꯨꯔꯦꯅꯦ ꯍꯥꯏꯒꯨꯝꯕꯩꯁꯦ ꯊꯥꯏꯅꯩ ꯋꯥꯔꯤ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯍꯣꯏ ꯍꯧꯖꯤꯛꯀꯤꯁꯨ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯅꯦ ꯁꯤꯗ ꯊꯥꯏꯅꯒꯤ ꯁꯨꯝ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯅ ꯂꯤꯔꯕꯅꯤ ꯀꯩꯅꯣ ꯊꯥꯏꯅꯒꯤ ꯋꯥꯔꯤꯒꯤ ꯋꯥꯔꯤꯅꯦꯅꯀꯣ ꯁꯤꯅ ꯁ꯭ꯋꯥꯏ ꯈꯔ ꯆꯪꯁꯤꯜꯂꯗꯤ ꯉꯥꯟꯗꯧꯅꯤꯗ ꯁ꯭ꯋꯥꯏꯅ ꯅꯨꯡꯉꯥꯏꯕ ꯉꯥꯟꯕꯅꯕꯨꯗꯤ ꯍꯣꯏ ꯁꯛꯆꯨꯅꯤ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯎꯔꯝꯕꯕꯨꯗꯤ ꯑꯩ ꯁꯦꯡꯉꯕꯨꯗꯤ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯁꯜꯂꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤꯗꯣ ꯉꯧꯔꯦ ꯀꯥꯡꯁꯣꯏ ꯑꯃ ꯇꯧꯔ ꯀꯥꯔꯣꯠ ꯑꯈꯥꯕꯤꯒ ꯄꯥꯟ ꯑꯩꯅ ꯀꯛꯊꯔꯦ ꯑꯗꯨꯒ ꯑꯂꯨꯒ ꯇꯧꯔꯒ ꯉꯧꯊꯔꯦ ꯃꯣꯔꯣꯛ ꯇꯦꯛꯄ ꯑꯁꯥꯡ ꯍꯥꯞꯆꯤꯜꯂꯒ ꯀꯥꯡꯁꯣꯏ ꯑꯃꯁꯨ ꯇꯧ ꯃꯥꯜꯂꯦ ꯍꯋꯥꯏꯗ꯭ꯔꯥꯛ ꯑꯂꯨꯅꯦ ꯈꯥꯃꯦꯟ ꯁꯤꯟꯕꯅꯦ ꯀꯥꯡꯁꯣꯏ ꯑꯃꯗꯨ ꯃꯣꯔꯣꯛ ꯃꯦꯠꯄꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯥꯕ ꯀꯥꯎꯔꯦ ꯉꯁꯤꯗꯤ ꯇꯧꯗ꯭ꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯀꯌꯥꯕꯨꯗꯤ ꯆꯥꯗꯦ ꯊꯥꯏꯅ ꯍꯧꯖꯤꯛ ꯃꯔꯛꯇ ꯆꯥꯏ ꯑꯃꯨꯛ ꯀꯥꯎꯕꯗꯣ ꯑꯗꯨꯅꯤ ꯂꯣꯏꯁꯤꯜꯂꯒꯦ